8414825323 amuka hana 8414825323 Siri Siri Gorochandraya Nama Siri Soibam Pobitro Singhana Mahaki Nungsizaraba Imung Manung Machin Manao Sagai Natay Maruk Mapang Khwai Punuma Puthadok Lamlaga Haukiba Tang Kulhumdoi Thamanga English Singani Kungomathoi Kalen gi tara mathoi ni tara ni thoi ni pan manomizing numita Sri Guru gi kripa digi base olga Sri Krishna Chaitanya Das haiba naam phangjaduna Vrindavan prapti oikre Megi tang kungani pan English Singani Kungomathoi Kalen gi tara tere ni pan ba irai numit asida Asti Sanjay Lokhucharaba matung Lakliba tang tere thataru English Singani Kungomathoi Kalen gi kuntare ni pan baning thokaba numita Sardadin thokle Numit asida laikhidrabagi mafamda atma santi gidama ngamjaba hai laikhradam Sri Sri Gorochandra Mahaprabhu gi charanda Hari Sankirtan ga loinena kachagadori Thoromasi haujik oriba COVID-19 gi khudong sadaba asina maram oiduna imung manung amadi asagai natai tama pangthok charagani masigi dama Brahman Vaishnav ahalaman iche chalamadi marumapang laikhidrabaga tinabiramba imung manung nadi sakhang jaudraba singna warau bidena nabagi dama Diamond Radio gi mateng logjaraga paujenjari ba Soibam Memcha Devi Loinabi Soibam Chauba Devi Machanupi Kiran Soibam Machanupa Laisang Them Khongmanung Soibam Laikai Lana Thauram Haukiba Megi Tang Taragamapan English Singani Kungamathoi Kalen Gitare ni Panba Yumsaki Senumita Wangzam Nimai Maiteina Punchi Sengjen Loiraduna Mahaki Nuksizaraba Imung Manung Thadok Lamlaga Taibang Mapugi Laikonda Hainam Lainam Oina Tinkre Megi tang kungo humdoi English Singani kungo mathoi Kalengi tara mathoi ni amadi tarani thoi ni panba Nomaizing numit asida mangani lehen pujaraba matung Megi tang kungo mapan Kalengi tarani pani amadi tara mapani panba Thangja numit asida lana thauram thogle Haujik wariba COVID-19 asina maram oiraga Laikhidabagi thauram asi Imung manung amadi sagai natai khaktama pangthokjaragani Laikhidraba wangjam ni mai maitai Pombikok Primary School gi headmaster oibirami amadi Ibudau Lining Thogi Hanjabasu Ibirami Paujenjariba Wangjamongbi Radhe Leima Loinabi Pombikok Makha Laikai Loinana Imung Manung Asina Laikhidraba Wangjam ni Mai Meitei gi Mingda Imung Manungna Lupa Lising ama Diamond Radio da donate tawirami Masigidamakta Imung Manung busu thagachari Good morning Diamond Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabi di channel se 91.2 MHz ta sandok chariba Manipur ki ihan hanba adugumlaba community radio service ke Good Morning Diamond gi program ne program asigi kuthangda nungchi gi phongni ba paw se khana nainaba amadi miyam gi pungning da phawbira pa pungning gi wakhalon bu aikoi mayam khana naina duna tana minabagi adugumlaba akhanaba program hauzik leizare adom gi damakta Diamond Radio na sandokchari Good morning Diamond Good morning Good morning Good morning, Diamond. Good morning. Ahanbamaktada Good Morning Diamond gi thauram tabiriba singbo Pusparani Laishromna taram noksari Haujing nungtigi fongliba pause singdagi lokthokjaba maruoiba pausing miyamda pijari Kalen gi tara taret ni panba yai faraba ngasi
ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒ ꯃꯥꯊꯣꯏ ꯃꯦꯒꯤ ꯇꯥꯔꯤꯛ ꯀꯨꯟꯒ ꯅꯤꯄꯥꯟ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯣꯚꯤꯗ ꯂꯥꯛꯁꯤꯟꯅꯅꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯐꯥꯎꯕ ꯆꯠꯊꯅꯅꯕ ꯈꯪꯍꯜꯂꯛꯂꯦ ꯄꯨꯡ 24ꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 918 ꯊꯦꯡꯅꯈ꯭ꯔꯦ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯂꯥꯌꯦꯡꯃꯟ ꯑꯦꯐꯤꯗꯦꯚꯤꯠ ꯑꯣꯏꯅ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕꯇ ꯑꯉꯥꯡ 2,300 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯚꯤꯗ-19 ꯔꯤꯂꯤꯐ ꯐꯟꯗ ꯂꯦꯞꯇꯅ ꯗꯣꯅꯦꯠ ꯇꯧꯅꯔꯛꯂꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯩꯗꯧꯅꯨꯡꯗ ꯑꯍꯣꯡꯕ ꯄꯕ꯭ꯂꯤꯁꯤꯇꯤ ꯇꯧꯗꯦ ꯍꯥꯏꯅ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯛꯁꯤꯟꯅꯕ ꯀꯤꯅꯈꯤꯕꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃ MLA ꯌꯥꯎꯅ ꯄꯣꯂꯣꯏꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯒ꯭ꯔꯣ ꯃꯅꯤꯄꯨꯔ ꯇꯤꯝꯒꯤ ꯃꯤꯑꯣꯏ 3 ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯤꯄꯥꯛꯀꯤ ꯂꯨꯆꯤꯡꯕ 3 ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯃꯦꯅꯦꯖꯃꯦꯟꯠ MHIM ꯀꯧꯕ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯧꯗꯣꯛꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯚꯦꯟꯇꯤꯂꯦꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯅ ꯊꯝꯂꯤꯕꯁꯤꯒꯤ ꯃꯔꯝ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ PTFCꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯀꯣꯏꯗꯦꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯈꯤꯗ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯀꯤ ꯈꯝ ꯊꯦꯡꯂꯕ ꯆꯩꯊꯦꯡꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯀꯜꯍꯧꯅꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 30 ꯐꯥꯎꯕ ꯆꯠꯊꯅꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯈꯪꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 918 ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗ꯭ꯔꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯇꯤꯚ ꯀꯃꯤꯇꯤ NECꯒꯤ ꯆꯤꯌꯔꯃꯦꯟ ꯑꯖꯦ ꯕꯂꯥꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯣꯚꯤꯗ-19ꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯃꯊꯪꯊꯥ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30 ꯐꯥꯎꯕ ꯁꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯈꯤ ꯑꯣꯔꯗꯔ ꯑꯁꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯛ ꯏꯪ 2005ꯒꯤ ꯁꯦꯛꯁꯟ 10(2)(1)ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯄꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔ ꯑꯁꯤꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 28 ꯏꯪ 2018ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯣꯚꯤꯗ-19ꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟড ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ MOHFWꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 25 ꯏꯪ 2018ꯗ ꯄꯤꯔꯛꯈꯤꯕ ꯑꯏꯕ ꯆꯦꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯃꯆꯥ ꯈꯥꯏꯅ ꯏꯗꯨꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯄꯤꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19ꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯑꯊꯤꯡꯕꯁꯤꯡ ꯌꯥꯎꯅ ꯑꯇꯣꯞꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯉꯥꯛꯅ ꯆꯠꯍꯜꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗꯗꯤ ꯑꯅꯧꯕ ꯀꯦꯁꯁꯤꯡꯒꯤ ꯃꯁꯤꯡ ꯑꯃꯁꯨꯡ ꯑꯦꯛꯇꯤꯚ ꯀꯦꯁꯁꯤꯡ ꯍꯟꯊꯔꯛꯂꯦ ꯍꯥꯏꯈꯤ
Hauzik state asina COVID-19 gi anisuba web mayoknaringai gi cherakta Manipurda lairiba private hospital singna maru oina COVID patient sing emit tawduna layeng lakpada makhoi gi layeng man yamna lawre haiduna High Court of Manipurda file tawrakiba public interest litigation PIL amagi matung ina court asina tha asigi tarik 19 da PIL asigi respondent singda notice sing issue tawkibaga loinana Nahan Manipur Lengaki Deputy Secretary Health and Family Welfare na thokiba order amada private hospital sing na COVID patient sing treatment tawbada lawgadaba layeng man sing lawthokiba du court asida affidavit oina file tawraknaba direction pikre haidi Bisnupur PS ki manung sanba Potsangbam Ward number 8 tagi masai sahi tarani palom surabi leisabi macha ama hu thaklubadagi rimsta pukhatuna laikanarakibada kanbangamdana laikidre mahakki haksang ngarang postmortem examination tawraba matungda imung manunggi miyoi-singda khusinakre hairi lamyan ba ipu hairaga su khangnaba khumanthem Lakhi Kumarna mangzaunana lauthokibagi matung ina Khetrigao ACG COVID-19 na maram oiduna laikhidraba Kongpan Khaidem Laikai gi imung amada lupa lising mga pikre Masi tharaga mahangna AC asigi manungda piba anirak subani hairi State asigi mafam pumnamakta lairiba miyoising athuba matamda COVID-19 test tawba hauragani haino Chief Minister N Birena mahaki secretariat ta leptana satharakliba hauji home isolation tawduna lairiba patient singna video conferencing gi khuthangdu unakiba thoram amada lauthokre ngarang home isolation patient singa Chief Minister ga gi marakta pangthokiba interaction asi tharga ahumlak sure Patient singagi marakta pangthokiba interaction program asida mahangna hai COVID-19 mai pangna laksin basi leina asibu haurakpa matamda khanghauba amasung panthadana hidak langthak sahobana oigani Manipur gi district pumnamakta COVID-19 gi test pangthoknabagi damak RTA kits lising yangkhai yenthokre aduga anoba RAT kit lak amasu lausinana bagi damak order tawkhre Hauji containment zone sing amasung leina asina hakthengnana mayokna haliba mafam sing dalaiba yumthong khuding maki miyoi sing test tawnana bagi matangda kana khanari loinana haujik lairiba intensive care unit ICU gi phamung masing sing asigi mathakta ahenba phamung sa masu sayol amagi matungda hapchinduna hengat halagani interaction program asida Chief Minister na phongdokiba wafam singi manungda hauji COVID-19 mayokna balanfam asida sisinhariba health infrastructure sing asi ayambana inau nongna thorang tawba ngaktani leingaki maikaidagi paikhalakliba thabak thoram sing karigumba matamda apenba poktaba su yai Adum oinamak leingaki maikaidagi paikhatpa yaba thabak thoram pumnamak miyoi pumnamaki punsi kananaba amasung miyambu yaifahananabagidamak paikhatli masida miyamgi maikaidagi su mapung phaba cooperation pibibaga loinana leina asigi maramdasu mamut tana khangbigadabani haiki Housing mayoknariba COVID-19 second wave ki fivam masiga mari leinana COVID patient singda free treatment pibaga loinana leina asina maram oiduna laikidaba miyoi singda compensation piba amasung chahi 19 dagi 94 fawbugi manungda laiba miyoi singbu hida kapthokpagi chang hengat hanbagi matangda Manipur Pradesh Congress Committee gi maikaidagi paumi singda wafam kaya phongdokre Video conferencing ki khuthang nangarang pangthokiba party asigi press briefing asida wangang loi ningombam Bhupendra Maitaina BJP gi MP Dr. RK Ranjana COVID-19 ki pandemic asibu mayoknana ba thabak thoram singda Congress uba phangdre haikiba wafam gi matangda hai BJP gi state lengakna mangjil thana leina asigi mayokna ba haibasidi
Tangai phadana tawdaba yadraba amasung Constitution na piba thawdangni. Thabak asi Congress bu maral sibagi mahutta opposition gi maikaidagi thoglakpa wafam singsu tabaga loinana leingak sina stakeholder sing khusamnaduna paikhatkadabani. Asigumba aranba amasung yumpham yaudaba wafam sing asigi matangda Congress ki maikaidagi ahongba publicity tawde haibasi MP masada khanganingi haiki. Congress na pandemic asigi manungda constructive criticism amasung practical suggestions singda thajaba thammi hayaduna MPCC ki president gi maikaidagi numit kharani gi mamangda Prime Minister Narendra Modi da aiba cherol ama thakhiba aduna party asibu pandemic asigi damak lokhat khiba thabak sing mayek sengna taklabani. Loinana Congress ki matamda DP hospital oinana bagi damak TB hospital oinana bagi damak sagalamba maphambu COVID hospital oina onthokre haina su phongdokladuna pandemic asigi damak yengladuna COVID patient sing layengna ba matam kharagi oina TB hospital singi infrastructure sing asi sizinaba yai adubu hospital asi COVID care center natraga dedicated COVID hospital oina sanga khrabara haibadudi mayek sengdri haina thamki. Loinana pandemic asigi manungda COVID patient singi right to life yauna Constitution of India gi article 21 na piriba fundamental right sing phanganana bagidamak masing yamlaba public interest litigation kaya Supreme Court amasung High Court singda file tawnari haiba wafam phongdokladuna pandemic asigi matangda court gi maikaidagi khut thingzilaktrabadi central government natraga state ki BJP leingakna COVID-19 gi second wave asibu laksinnaba chapchaba thabak sing mangjil thana pangthokte haiba wafam su phongdokhi. Khangabok ACG social worker amasu oiriba Khundrakpam Menjor Mangang State Executive Member BJP Manipur Pradesh na ngarang Chief Minister Nongthombam Biren gi khuthangda Chief Minister's COVID-19 Relief Fund da selgi mateng oina lupa lakh amaga lising mga mateng pangkhre. Ngarang Chief Minister Secretariat mateng pangbagi thauram masida CM gi Health Advisor su oiriba MLA Sapam Ranjan BJP Thobal District ki President Kumarjit Yumnam, BJP Khangabok Mandan ki Vice President Dr. Roman Kumar Khundrakpam su charuyakhi. CM Relief Fund mateng piba asiga mari lainana Major Mangang na haiki tamthiraba COVID-19 second wave asibu lanthengnana bagidamak Manipur government amadi Chief Minister N Birena ahing nungthil khaktana wana honnajariba si aikhoi pumnamakna pungning thogatpaga loinana leingakta aikhoi pumnamakna angamba mateng sing pangminasi amatu oiba wakhalonda punna honnaminaduna miyoiba khunaibu tamthiraba laichat asidagi kanminna hausi haina mahangna phongdokhi. Moirang Police Station na laukhatpa case FIR number 37/5/2021 under section 420-406-506-120 BIP siga mari lainana tha asigi tarik kunga mathoida faraga ngarang phauba police custody da thamlakiba Grow Manipur team gi miyoi nipan gi manungda miyoi mari kota judicial custody da remand tawkibaga loinana atopa miyoi mari na numit tare ni makha tana police custody da remand lawkhre. Ngarang Additional District and Session Judge Fast Track Court na jail da thajin khraba miyoi sing asi Pukram Rebati sahi 52 mahaki mapuroiba Jiten sahi 24 Moirang Pukram Laikai amasung Kwa
Kwakaitel Makha Thoksom Laikai Khundrakpam Jenny Chahi Kunithoi Amasung Thangmaiban Sinam Laikai Kaisam Ulen Chahi Kunmari Apokpake Ekendrani Aduga Case Asiga Mari Lenana Makhatana Police Custody da Riman Taukrabasingna Pukram Jitengi Masanupa Michael Sahi Kuntra Mahaki Loinabi Babita Sahi Kunipan Mahaki Machanupi Renuka Chahi Kunganipan Amasung Masenupa Khundrakpam Bikas Sahi Kumapan Apopa Kehes Basantani Case Asi Additional District and Session Judge Fast Track Court Asida Transfer Taurakre Hairi State asida housing mayok na riba COVID-19 second wave ki laisat asibu mayok na bagidamak laingak na lawkhalak liba na kanglon sing curfew thugay duna face mask na singba upta na tholak pa miyoy chani gatara police na detain tawkhibaga loinana makhoidagi file oina lupa lising humfugani palom khomgatlay Numit kharani gi mamangda COVID-19 na maram oiraga naramba matungda ngarang laikhidrabi masagi sahi Tarani palom surabi nupi amagi manakta Marifu marirom surabi nupi amagi manakta kinabadagi kana amatana naksinadana leirakpa fivamdagi loken MLA na COVID warrior singa khusamnaduna aroiba mathau mangam pangthokre Tawdok asi hairok ACG manung chanba thoksom village da ngarang thokibani laikhidrabi nupi asi hairiba khungang asidagini mahakna laikhidabada Mahakpu COVID-19 na nahan kibana maram oiraduna kinabadagi miyoy amatana manakta naksinduna poloy na ba hotna kidabani maduda hairok ACG MLA Thoksom Radesa masamak na lusingduna hairok Kendra COVID Warrior Committee gi thaumisinga khusamnaduna laikhidrabi nupi asigi haksang poloy duna aroiba mathau mangam pangthokibani hairi laikhidrabi asi tha asigi tarik 13 da COVID-19 test tawbada Positive oibadagi hairok ACG oina hangliba community home isolation center da megi tarik 12 dagi 13 phawba leiramlaga mayumda leirakpani hairi COVID-19 positive oiduna home isolation tawriba patients singidamak Manipur home isolation management MHIM kauba mobile application ama Chief Minister N Biren na hawdokre Chief Minister na hawdokliba mobile application asi mapung oina COVID-19 positive oibadagi home isolation tawduna leiriba miyoy singi haksel gi data matam gi oina yengba yananaba pandamda semkatpani Application asigi mateng na anaba amana mahaki hakselgi mari lainaba data sing pulse rate SpO2 body temperature amadi blood pressure na singba health department na matam-matamgi matung ina semlakpa parameter sheet upload tawba yagani upload tawriba data adu yenglaga health department na lepagi matung ina critical amadi normal haina khaidokani hairi Manipur yauna India gi mafam sinba thungna sandoktuna misimina kaya thoaliba COVID-19 gi ani suba web asida India gi oina sahi 19 gi makhada leiba angang sing positive oibagi sang hengalakliba asigi saruk ama oina Manipur da su laichat asigi ani suba web asida angang lising ani chahum humpuga mapan COVID-19 positive oiba thengnare Manipur Health Department ki unit ama oriba IDSP dagi phangba report ki matung ina state asida Chatliba sahi English ani kunga mathoi asida sandorakliba COVID ki ani suba web asida masagi sahi 19 gi makhada leiba angang lising ani chahum humpuga mapan positive oiba thengnare makhoi gi manungda angang ama laichat asina maram oiduna laikhidre Report asigi matung ina hawkiba sahi da state asida mayok na kiba COVID ki ahanba web asida chahi 19 gi Makhagi angang puna lising ahum sumna 18 positive oiba thengnakhi loinana angang ani laichat asina maram oiduna laikhide adum oinama hauji mayok na riba COVID-19 gi ani suba web asida hauji
oiba thengnakraba positive oiba angang 2,268 asigi manungda angang kaya naba phakrabage hospital dana kaya leiri angang kaya na home isolation tauri haibana singbagi akupa report amata department asina pause da pirakhidre hairi amaromda state asida chalairiba covid care center sing asida apikpa angang sing layeng bagi thabak matau karamna chatharibage haibagi matangda RD wing covid care center gi MO in charge Dr. Rocky ga unaruba amada health department ki guideline matung inadi symptomatic amadi mild oina symptom utpa angang singi oinadi yariba makhai home isolation tawhananaba khanghalakba lei adum oinamak home isolation gi khulong chaba leitaba miyoi singdi adumak covid care center da leiba yawi karigumba sahi 19 makhagi apikpa angang sing covid positive oiduna center asida leiba tarabadi tangai phadana ayaba launaraga angang adugi imungi miyoi amaga loinana leihalli loinana leiminariba miyoi adu covid positive oidrabasu positive oiba miyoi amana sariba immune kangkhanaba vitamin tablet ayamba sahalli hainasu makhatana phongdokhi COVID-19 gi ani suba web asida state asida angang sing positive oibagi sang wangkhalakliba asigi matangda lamdam asigi maming leraba Dr. Singa unaba matamda Manipur khakta natana India gi mafam mayambada angang singda COVID positive oibagi chang asi handaki asina yamna hena wangba thengnai masi laisit asi sandokpasu chang wangba amadi home isolation tawgi chang wangkhalakpagi oigani state asida su mamangi chahida thengnakiba covid ki ahanba web aduga handaki ani suba web asiga sandokpagi chang yamna khenaba thengnai handaki asina kai hena wangba amadi positive oiba miyoi singda thuna yangna phibam sokchinba kaya uba phangi asumna positive oibagi chang wangkhalakpadagi hospital amadi covid center singda layengba chandaduna mayumda home isolation tawbagi masingsu hengalakli masina maram oiduna angang singdasu laichad asi sandokpagi chang wangba oigani haina phongdorakhi COVID-19 laina laichet asidagi maman yamlaba miyoibagi punsi kangadauriba ventilator sing sisinadana district hospital singda namsilaga karigi thamlibano haiba asi athuba matamgi manungda health directorate na sengdokadabani haina people's task force for COVID-19 PTF sina phongdorakle hiramasigi matangda task force asigi publicity and propaganda in charge Moirangthem angamba maitaina khuyek piduna thadorok paserol amada task force asigi akhanaba team amana ICU gi awat apasing asi thijinbada lengakna tongan ba district singda thadakhiba ventilator sing sisinadana kangkathang oiraga leiri Senapati district da ventilator ani sisinari haibagi report health directorate na thadorok panatana tai district ki di mathau amata tawdre task force asina phangba report ki matung inadi district singda ventilator leirabasu mathau taba men power leitabana miyamda kanaba piba ngamdabani haiba khangi maram asina lenga ki akhanaba team ama semduna asigumba sisinadana leiriba ventilator sing asi sisinana bahona binaba sinbiu tangai fadana arapa district singdagi imphal tamna rims jamnins amadi private hospital da lapna purakpagi khudong chadaba singdu kharada oirabasu mengkhatpa ngamnanabagi damak hena akanba thabak paikhatpiu state asida laisat asigi ani suba web na maram oiraga ten khraba matam asigi manungda miyoi lising 16 gi mathakta positive case oihanbada natana miyoi chahum gi mathakta sehankhre leina laisat asi laksinana ba lengang na district taret ta curfew thamjinduna honarabasu covid nabagi sang amadi sibagi sang di nomagi hengalakli haiki
नुमित खरनी की ममांगदा सेनापति डिस्ट्रिक्ट की पुरुल सब डिवीजन की मनुंग चनबा कोइदे एरियादा पॉजिटिव ओइबा मी की मसिंग खंगेन हेंगलखिबा अदुगी येंगलगा लेंगाकना कर्फ्यू थमजिनबगा लोइनना मफम असिदा पुलिसना ngak senduna thamkhre Deputy Commissioner Senapati Mahesh Chowdhury na khuyek piduna thokiba order amada koide mathak koide makha koide baso amadi koide josada hokiba numit kharani asida covid positive oibagi sang khangwang wangkhalakre hairi COVID-19 ani suba web ki oirakli ba phiba masi yenglaga Thauban district ki oina ngarang dagi tongan ba mafam kyada mas community vaccination hokre adubu hairok AC gi manung chanba salung phamda ngarang hidak kap naba miyam ngai duna leiraga mari leinaba medical staff amata laktaba dagi sauna khre athengbada HWC da hidak kapagi thabak asi yaithokle haina khanghalakhi hairi District Family Welfare Officer Thaubal amasung tongan ba Assembly Constituency ki MLA ga khusamnaraga ahanba tangkaki oina ngarang dagi community vaccination program asi haudokhibani ngarang gi oina athokpham khangembam lampak kiam siphai babu bazar amasung yaripok ke krudadi program asi mai pakna chathaki wangkhem AC gi manung chanba kiam siphai babu bazar amadi yaripok ke kru Laimang Community Hall da pangthokhiba paktak nana hidak kapthokpa sida ke Megachandra MLA haktheng nana yengsinki AC gi manung da health center sing laitaba laikai sing khangatlaga amadi chathok chasin pharak taba sing adugi yenglaga community vaccination gi thauramasi laikai gi club organization sing social workers singa tanaraga hokdokpani ke crew khul gi vaccination hokdokpa sida district family welfare officer Thaubal Dr. KSH Memsa Devi PHC Khoiromgi MO in charge Dr. Iqbal Kekru Yairi Club ki Secretary Lojam Dijen Kekru Ideal Progressive Committee ki Secretary Laisram Somarendro President Sorai Sam Kanhai Kekru Development Youth Club ki Secretary Sorai Sam Ibungo Kekru Yairi Club ki Advisor Puyam Tiken Amadi PHSC Kekru gi Community Officer amasung asa worker kyasu saruyakhi Thaubal district ki oina community vaccination program asi lakliba June gi tarik 3 fauba tongan ba mafam 13 da chathagadabani hairi marak asida ngarang hairok assembly constituency gi manung chanba HWC salungphamda hidak kapna nabagi damak miyam tholaktuna ngaiduna leinakhi adubu mari leinaba Department ki miyoi amadi staff amata laktabadagi saunakhi District Family Welfare Office Thaubal na thokiba hidak kapham atai mafam singdadi matam chana staff sing laktuna hidak kaplaga salung phamdana kanamata lakhidabasi karigino haina United Club Organization UCO salung phamna hanglakli UCO salung phamgi Assistant Secretary Phurit Sabam Manina phongdorakhibada Miyoi lising nipa lom lairiba salungpham khungang asida miyamgi awaba yenglaga vaccination center ama thambinanaba Chief Medical Officer Thaubal da aiba cherol piduna haijakibani makhatana District Family Welfare Officer na thokiba order amada Thaubal district ki oina tongan ba mafam 13 da community vaccination pangthoklagani haikiba aduda salungpham su yauki adubu ngarang hidak kapnana bagidamak miyam tholaktuna SOP ngakna ngaiduna leiraba phawbada doctor amadi mari leinaba staff amata lakhidabani kaina thangda CHC hairoki MO in charge na telephone da yaithokle haina khangalakhi matam chana khangalakpasu leitaba aduga atai mafamda yaithoktraga karigidamakta HWC salungphamgi yaithoklibano haina su mahakna hangki Thaubal district ki manung chanba lamding elangbam laikai da leiba khundrakpam ongbi
Premila Devi gi imungda kabok kai ama changlak-tuna lairambadagi Joint Coordination Committee on Wildlife and Biodiversity Manipur gi volunteer sing amasung Khongjong Police Station gi OC Inspector K Santosh Singh na lusingba team amana pharba matung Langathel Primary Health Center maning singda asoi angam yaudana thadokre hairi. Jiribam District Laiba tongan Mahiroi Loop MSU MSF Desam amasung KSA na naungna semkiba COVID Task Force na Jiribam gi Laisabi Tholda Lairiba Waterfall da naha amadi ahal sing chatpa amadi chaksa haijanabada athingba thamkre. Task Force asigi Convener Rajib Maitaina phongdorakkibada tamthiraba laina laichat COVID-19 ga Mari Lainana mi amaga sokna samnaba yadraba matam asida naha amadi ahal kayana Laisabi Tholda Laiba Waterfall da chatpa amadi saksa haijanaba kaya thengnare. Asigumba thawong sing asina maram oiraga COVID-19 laina laichat asi hena sandorokpa yabagi akiba laibana waterfall asida thingba thamkibani. Miyamna su athingba asigi mayokta waterfall asida matam kharagi oina chatpiganu haina appeal tawrakli. Manipurda salairiba lanai hospital singna COVID-19 layengbada sel ka hena lauriba sibu thingnanaba lengakna chapchaba mamal lepiu haina tha sigi tarik 18 da Manipuri Student Federation MSF na phongdokhrabagi matungda lengakna order ama thoktuna akangnaba mamal ama lepirakpa si yamna apenba phawi loinana lengaki order asibu ngakna chattaba yaurabadi miyamna MSF ta pau pibira u haidi virtual oina pangthokkiba paugi mifam amada wangang laduna Federation asigi General Secretary Hizam Roshan na hai COVID-19 gi anisubo web asina soba sapu piduna state asida misi mina thokpagi sang leptana hengalakli masibu thengnanaba amadi miyamgi khallaga nahan Government of Manipur gi Health Department order ama private hospital singda chatnagadaba category of bed PMJAY CMHD haibasing asi private hospital singda chanabiu miyoiba kayagi punsi kandaba yade haiduna thamoi sengna thabakta onthokpiu asigumba chiraba tanpham asida lanai hospital kharana sel tanbaromda henamai unsinduna laichat asibu layengbagi mamal maram sadana yamna hena loba thengnaba si yamna laibak thibani adubu lenghang na handak tholiba order asinadi hospital singna mamal hena lobagi thabak asi thingba ngamlagani haibagi thajaba leire lenghang na thokhiba order asi lanai hospital singna karigumba thabakta onthoktana lowningba mawongda sel loramba thengnarabadi MSF ki helpline number 9402275850 natragana 8787604146 ta pau pibirau maduda loop asina angamba mateng pangani hairi amaromda state asigi Dr. Singbu COVID layengbada online da phone WhatsApp ki khuthangda layengba ngamnaba train tawbinanaba mari leinaba authority singna athuba matamda thabak paikhatpiu asumna tawrabadi miyamna hospital na masing thingamdana thomjiliba si kharado orbasu hanthaba ngamgani Laibak asigi tongan by state kaya the Indian Medical Association imana helpline number kaya chalaiduna home isolation tawduna lairiba patient singda khudong chaba kaya piri Manipur da su Indian Medical Association Manipur State branch na su isolate tawduna lairiba miyoi singda helpline number kaya su pithok piduna tele counseling amadi telemedicine monitoring tawbiu haina su bahangna makha tana phongdokhi
मियोइबा खुनाइदा चाउना सिंगनरिबा तमथिरबा लैना लाइचत कोविड-19 असिदगी खुनाइ असिबु कनबा हाइबसिना खोइ खुदिंगमक्की पांदम ओइमिनसी हाइना पासोइ एसीगी एमएलए ए.के. मीराबाइना फोंदोखरे पासोइ एसीगी ओइना एमएलए कोविड-19 रिलीफ फंड हांगदोकपा अमसुंग ताकयेलगी स्टेट एकेडमी ऑफ ट्रेनिंग दा फमुंग हुम्बुद्रा लैबा कम्युनिटी होम आइसोलेशन सेंटर अमा हांगदोकपगा मरी लैनना पांगथोखिबा अचंबा थौरम अमदा मथकी वाफम असि एमएलए ए.के. मीराबाइना फोंदोखिबनी कोविड-19 लाइचत असिना मरम ओइरगा मियोइबा खुनाइ असिदा सैथेंग चाउना पीदुना लागली हौखिबा सही इंग लिसिंग अनि कुनगी मार्च की तारीख कुनगा मरी दगी ngasi phawba state asida sumipum khudingmakta laichat asina chaina piri haiba wafam mahangna thamki Manipur langang na haukiba April gi tarik kunga mapan dagi lockdown amadi curfew na singba kaya tawduna COVID-19 thengnana bakkan na honari adubo COVID-19 positive oibagi sangdi noma gi hengalakli megi tarik kunga tarukta COVID positive oibagi masing asi noma khakta da chanipan ngani putaret jawrakpa asina lenga ki curfew lockdown tawribasigi mathakta karigumba ahenba thabak thorang sing tawbagi matam oire haina Manipur Pradesh Congress Committee MPCC की सेक्रेटरी पी शरद चंद्रना फोंदोरकले मीडिया दा थादोरखिबा वीडियो अमदा पी शरद चंद्रना हौजे कोविड-19 लांथेंगना बा वैक्सीन कापलिबासी मियोइबगी इम्यून सिस्टम फगलहंदुना कोविड-19 माइथिबा पिनना बहोनबनी अदुबो हौजे फावबदा कापलिबा वैक्सीन असि मणिपुर गी अपुनबा मिसिंगी चादा तरारोम तमक ओइरी अदुगा इंडिया की नचाद तरामरी रोमतनी अदुबु अतोपा लेबाक सिंगी ओइनदी चांग यामना वांगख्रे खुदम ओइना हाइरबदा USA की नचादा मरीफुगा तरुक अदुगा UK की नचादा मौबुद्रा का मापनी हौखिबा जनवरी की तारीख तरा तरुक तगी हौजिक फावबदा वैक्सीन कापगी मवोंगसी येंगलगदी मणिपुर की मियाम कापनना बहोनबदा चौराकना था निफुरोम संखिगनी मरम मसिना कुमजा इंग लिसिंग अनि कुनगा मरीगी सेप्टेम्बर फावबा वैक्सीन कापगी फिबम दलै हाइखि हौखिबा एप्रिल थादगी पिकलबा स्टेट असिदा कोविड-19 गी अनि सुबा वेबना सोहल्लबा मसिंग लेपतना हेंगलकपगी मथक्ता लाइचत असिदगी सिबा मसिंग वांखलकलिबसी लेंगा की करी करंबा अहोबा सेक्शन थौरांग खरदगिनो हाइबदु अथुबा खोंथांगदा नोवेल कोरोना वायरस की मरमदा खंग हैरबा खनबा बायोलॉजिस्ट अमा टीम अमना थिजिनबा सुमगनी हाइना ऑल मणिपुर नुपी मरुप की सेक्रेटरी एल सुमति बलाना थादोरकपा चेरोल अमदा फोंदोरकली कोविड-19 की सैथेंगना ओइहलकलिबा लॉकडाउन अमदी कर्फ्यू ना मरम ओइदुना लाइरबा मियोय सिंगदा मरु ओइना मसागी लौ इंखोल लेजदबा आसान बयुम सिंगदा लैरिबा सिनमी सिंग नोमगी थबक सुरगा चरा तांजरिबा कयाना करंबा फिबम दा हिंगली हाइबसी लैंगा की मरी लेनबा लोइसंगना यामने हेना कुपना मिजेंग थंबियो हाइना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोगी असिस्टेंट जनरल सेक्रेटरी MM थंबौना थादोरकपा चेरोल अमदा फोंदोरकली अवांग सेगमाइदा कम्युनिटी होम आइसोलेशन सेंटर हांगबदा कना अमतना पॉलिटिक्स तौबिगनु हाइना मैनेजमेंट कमिटी ऑफ कोविड-19 अवांग सेगमाइगी कन्वेनर ए राजेशना थादोरकपा चेरोल अमदसु फोंदोरकली हौजिंग मणिपुर दा कोविड-19 लैना लाइचत असि अकीबगी फिवम दा लेपतना हेंगलकली लाइचत असि थेंगनना बगी लौखतलिबा AC सिंगी कम्युनिटी आइसोलेशन सेंटर सिंग अमसुंग अतोपा आइसोलेशन सेंटर सिंग दा मथौ ताबा डॉक्टर नर्स मेडिकल स्टाफ अमदी खुसु खुलाई सिंग मतिक चाना थंबा मथौ ताई हाइना कंगलै इंडिजिनस मार्शियल आर्ट्स एंड कल्चरल सोसाइटी की मार्क्स की सेक्रेटरी जनरल TS सुरस मैतैना फोंदोरकले इम्फाल वेस्ट डिस्ट्रिक्ट की मनुंग चनबा निंगोमबमदा कोविड-19 पॉजिटिव ओइबगी सांग अकीबा फंगना हेंगलकले हाइना लाइनिंगथौ संग निंगथौ सेवा कमिटी की सेक्रेटरी M लोकेना फोंदोखरे
ꯆꯥꯎꯔꯥꯛꯅ ꯌꯨꯝ 400 ꯂꯣꯝ ꯂꯩꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 3,000 ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 23ꯗꯒꯤ 23 ꯐꯥꯎꯕ ꯃꯤꯑꯣꯏ 263 ꯔꯣꯝ COVID-19 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 58 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯡꯖꯧꯅꯅ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯃꯤꯇꯤ ꯑꯁꯤꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯤꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯅꯤꯡꯉꯣꯝꯕꯝ ꯖꯨꯅꯤꯌꯔ ꯍꯥꯏꯁ꯭ꯀꯨꯜꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔ ꯍꯥꯡꯗꯨꯅ ꯃꯤꯑꯣꯏ 58 ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯒꯤ ꯃꯁꯤꯡ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ MPPꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ S. ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Actor, Director, Literature, Song Dance, Artist amasung Art and Culture thizin khomjinba oibata natana miyamgi oiba issue kayada saruk yaduna mioiba khunaida kathokpabu sak khangbiduna Guru Academy gi Director Mutum Opendro da Dr. Raghunath Banerjee Best Social Worker Award pirakpada Manipur Readers Forum Imphal Guru Mutum Modhu Art and Culture Academy Mutum Joy Singh Memorial Trust Imphal Film Art Center Imphal Art and Culture Center Manipur Social Research and Development Center Manipur na sinduna Kaisampata laiba forum gi office ta Art and Culture Center gi advisor R.K. Joy Kumar na President oiduna pangthokhiba angam achamba thauram amada Guru Mutum Opendro da sakhang se pikhibaga loinana sol khudol tamduna ikai khumnaba utkhre thauram asida saruk yakhiba Oja Guru Singna Mutum Opendro gi maramda maruibu wafam kaya phongdoknakhi haina Manipur Readers Forum Imphal gi General Secretary O Mangol Jaungna thadorak paserol amada phongdorakli. Makha tarakpada mapangi oiba pau pichari. Laibak asigi angangsingda COVID-19 vaccine changyeng athuba matamda hauragani haina Central Government na sagol senumita laukthokre. Delhi High Court na COVID-19 dagi faraglaba patients singda naba thengnaba black fungus haina laina layeng bada sisinaba hidak amphotericin B duty laudana mapandagi pusinba yahan khre hairi. Uttar Pradesh ki Yogi Adityanath government state asida Essential Services Maintenance Act ESMA gi makhada public servicing corporation sing amasung local authorities sing na strike tauba tha taruk athingba thamkhre haina office statement amada phongdokkhre. COVID-19 gi mayokta sangsiliba lanjang hena kanchin bangamnaba Tamil Nadu government na Dr. 2,200 nurse 3,000 amasung technical establishing ahum chatret recruit tauragani haina state asigi Health and Family Welfare Minister Ma Subramaniam na phongdokkhre. Sexual assault ki victim gi masak Khanghaliba referencing nauna ithokna ba Gawada laiba Bombay High Court ki bench na North Goa gi Additional District and Session Kota direction pikre haidi. Telangana Junior Doctors Association TJUDA na makhoi gi protest makhata na leptana sathaduna government ki teaching amasung allied hospital singi emergency servicing phawba boycott tawkhre.
इंडिया के अवा नोंपोक थंगबा स्टेट सिंह कोविड-19 लाइना लाइचत संदोकपगी चांग हंथरकपगी वाफम लाइट्री हाइना मरी लेनबे स्टेट सिंगी डिपार्टमेंट सिंह फोंदोकनरकपगा लोइनना अहेनबा सेक्शन थौरांग सिंह मखा ताना लौखटपा हौख्रे मारियानी असेंबली कॉन्स्टिट्यूएंसी की मनुंग चना लैबा बिसाई वैली रिजर्व फॉरेस्ट एरिया दा लम खोपचिलकपगी मतांग दे यंगसिनबा चटकीबा एसी असिगी एमएलए रूपजोइटी कुर्मीदा सखंगदबा सिंगना नोमै कापसिंदुना एटेक चथरखरे हारी त्रिपुरा हाई कोर्ट की ऑर्डर अमदगी मफम लौथोखरबा त्रिपुरा की ओजा सिंह सेल थुम की अवाब कया मायोकनदुना लैरे मफम लौथोखरबा ओजा लिसिंग तरा चहुम कुनगहुमदोय की मनुंगदा अमना फोंदोरकपदा महाकी सेल थुम की फिबम अदुकी मतिक फत्रे महाक इमुंग चलाइनबा होनबदा महाकी किडनी अनिमक योंथोकपगी फिबम लाकपसु याय हाइखी US प्रेसिडेंट जो बाइडेन चाइना की वुहान सिटी दगी हौरखिबा कोविड-19 लाइना लाइचत की मतंगदा चपचाना थिजिनबा होनरी हाइना फोंदोखिबा अमदी लाइना असि सादगी मिदा संदोरखिब्रा नत्रगना रेगुलेटरी रिसर्च दगी थोलखिब्रा हाइबदुगी मतंगदा कुमना थिजिली हाइना फोंदोरखिबा वाफम अदु चाइनाबु मालेमगी लैबाक सिंगदा लान ओहनना बहोनबनी हाइरे ट्रॉपिकल साइक्लोन यासना इंडिया की नोंपोक थंगबा सरुकता चाउना अमांग अता थोहनख्रबा मतुंग यूएन सेक्रेटरी जनरल एंटोनियो गी वांगांग लोय अमना फोंदोखिबदा इंडिया की माइकेदगी अवाबा तारबसिंगदा मतेंग पांगनबा खंगहललबदी खुदक की ओइबा मतेंग पीननबा यूनाइटेड नेशनना सेम सादुना लई हाइख्रे यूएस प्रेसिडेंट जो बाइडेन हौजे लॉस एंजेलिस की मेयर ओइना लैरिबा इरिक गर्सेटीबु इंडिया द यूएस की एम्बेसडर ओइननबगीदमक नॉमिनेट तौरबा याना लैरी हाइना मीडिया रिपोर्ट सिंगना फोंदोरकले डेमोक्रेटिक रिपब्लिक ऑफ कोंगो द लैबा यिरागोमादा वोल्केनोइक इरिप्शन सिंह थोख्रबा मतुंग अमोहना इरिप्शन थोलकपा याबगी अकीबा लैबना मरम ओइरगा गोमा सिटी की सरुक खरदगी मियोइसिंग अतोपा साफगदबा मफमसिंगदा चटखिननबा खंगनखिबगा लोइनना मियोइ खरदी मांगजौनना मफम असि थादोक्तुना चटपा हौनख्रे हाइदे नाइजेरिया की अवांग नोक्चुप थंगबा सरुकता लैबा नाइजर तुरेलदा मी का हेना तोंगदुना लाखिबा ही अमा लुपख्रबा मतुंग हौजिक फावबगी ओइना मियोइ चामगा यांखैरोम हेना थीबा फंगदना लैरी अमदी मखोई सिंह अदु इराक नदुना सिरम लगद्रा सिंगनरी हाइना लोकल ऑफिशियल सिंगना फोंदोरकली यूएस ता नोमै कापतुना मी हाटपगी थौदोक सिंग थिंगनबा कनबा मवोंगदा होनरबसु माइ पाकपा ngamdri हौकिबा सगोल से नुमितसु ट्रांजिट एम्प्लॉई अमना महाका थबक सुमिनबा मियोइ निपान नोमैना कापतुना हाटखिबगा लोइनना मियोइ अमना सोहनखी अदुगा महाकसु मतोमता कापसिनजदुना सिजखी हाइबा पाउ अमा फोंगलकले लाकदौरिबा जून की तारीख 19 दा पांगथोकदौरिबा प्रेसिडेंशियल इलेक्शन दा लेबाक असिगी मियामना मपुंग फाना सरुक याननबा ईरान की सुप्रीम लीडर अयातोला अली खामेलैना तक्सिलखिबगा लोइनना इलेक्शन बुकानदबा ओइना उहननबा होनरिबसिंगी वाफम थवोइना लौदनबसु खंगहलकले केमिकल कंटेनर कया हापलगा पुरखिबा MVX प्रेस पर्दादा चाकलिबा मई मुथननबा होनबदा साइक्लोन यासना मरम ओइरगा चाउना खुदोंग चादबसिंग रेस्क्यू वर्कर्सिंगदा मायोकनहले हाइना श्रीलंका नेवी की माइकेदगी फोंदोखरे हौजिक मखा तारकपदा सानबगी पाउ निर्मला थांजमदगी अमुक तामिनसे
हौजिक मखा तारकपदा सानबगी पाव पिजरी यूरोप के फुटबॉल सानबा लेबाक सिंगी क्लब सिंगी ओइबा ख्वाइदगी थाक वांगबा टूर्नामेंट सिंगी मनुंगदा अनीसुबा पोजीशन दा लेरिबा यूरोप लीग फुटबॉल टूर्नामेंट की ngarang atengbada पोलैंड की गादांग सिटी दा लेबा मैक्सी स्टेडियम जा सानखिबा फाइनल मैच दा स्पेन की फुटबॉल क्लब बिलारियल अमदी इंग्लैंड की क्लब मैनचेस्टर यूनाइटेड की लंबा अदुदा पेनाल्टी शूट आउट दा बिलारियल की टीम ना माई पाक्तुना टाइटल लौबा ngamkhre यूनाइटेड अरब इमिरेट्स ना युम्बु ओइदुना लाइबाक अदुगी सिटी दुबई दा पांगथोकलेबा एशियन बॉक्सिंग चैंपियनशिप की नुपी की कांगलुपता वर्ल्ड चैंपियंस ओइबा ngamkhrabi इंडिया की एमसी मैरी कॉम अमसुंग यूथ वर्ल्ड चैंपियंस ओइरिबी अतोपा इंडिया की बॉक्सर साक्षी मखोई अनिगी सेमीफाइनल बाउट सिंग अदु माई पाक्तुना फाइनल यौबा ngamkhre मालेम की सिनबा थोंगना कोविड-19 हौखिबा चहीदगी पिरकलिबा चैथेंगना मरम ओइरगा चही मरी मरी लेरगा पांगथोकपा सानबगी ख्वाइदगी चावबा कुमहै ओइरिबा ओलंपिक गेम्स अमा कुमजा लिसिंग अनि कुंदा जापान की कोनुंग टोक्योना जुलाई कुनगा मरीदगी पांगथोकनी हाइना तौरंबा अदु चही अमा यैथोकलगा चटलिबा चही असिगी जुलाई कुनगा हुमदोइदगी हौननबा छिल्लिबा सिदा नौना लाकपा कोविड-19 की वेबना मखाताना चैथेंग पिरबसु यूरोपियन यूनियन की लुचिंगबसिंगना जापान लेंगाकना ओलंपिक गेम्स असि पांगथोकनबगी मतंगदा चावना सौगतली हाइना फोंगदोखरे इंडिया की फुटबॉल की लमदा हानादगी ममिंग लेरबा गोलकीपर गुरप्रीत सिंह संधू अमदी आर्मिंदर सिंहाग लोइनाना पुन्ना ट्रेनिंग फंगबदा ममांगदा फंगखिबदा लौसिंग कया अमा फंगबा ngamli हाइना नौना इंडिया की गोलकीपर की दमकता खनगतलबा मणिपुर की हौखिबा मोइरांगथेम दिरासना फोंगदोखरे मालेम की सिनबा थुंगना कोविड-19 की लाइचत अनि शुबा वेब न मरम ओइदुना जीवन हॉस्पिटल कक्सिंगदा मतम खरा लायंगलबा मतुंग इम्फाल की रास मेडिसिटी की आईसीयू दा लेरमलबा मतुंग लेखिद्रबा मणिपुर की नेशनल वॉलीबॉल सानरोय अमा ओइरंबा अमदी मसाना सिबो चौखटनबा अचौबा थौदांग लौबिरंबा यांगदोंग कक्सिंगदगी एलांगबम खोमैना लेखिदबदा लमदेंग Educated Welfare Association Lamding Komantemna Awaba Fongdokre इंडिया की यूनियन स्पोर्ट्स मिनिस्टर किरण रिजिजुना पंजाब तलैबा पटियाला की नेशनल इंस्टीट्यूट ऑफ स्पोर्ट्स की मियंग मखादा हाई परफॉर्मेंस कोच एजुकेशन प्रोग्राम लॉन्च तौखरे इंडिया दा हौजे हौजिक लेरिबा स्टेट खुदिंगमक्ता कोविड-19 की चैथेंग अचौबा अवाबा पीबा लेरबसु साना खोनबगी हिरमदा मखाताना सानारोइसिंग अमदी कोच का लोइनाना स्पोर्ट्स स्टाफ सिंगबु पुकनिंग हंथानदबगी दमक्ता लौखलकपा खोंगथांग अमदी मतुंग इना नेशनल सेंटर फॉर स्पोर्ट्स कोच सिंगना सिंदुना हाई परफॉर्मेंस कोच एजुकेशन प्रोग्राम असी हौदोखिबनी हाइरे मणिपुर खक्तगी नतना इंडिया अमदी एशिया की नुपी फुटबॉल सानरोय सिंगी मनुंगदा यूरोपियन प्रोफेशनल फुटबॉल क्लब अमा ओइरिबा स्कॉटलैंड की रेंजर्स वुमेन फुटबॉल क्लब ता
Saruk yaduna mafam aduda pangthokba Scottish Women Premier League ki ngarang athengbada sanakiba match amada ngangom bala match ki 13 suba minute sokrabasu mahaki team aduna lamba oikiba performer Farmington bu Panjal Mari Suinoda thoibangam kre India lenga ki Sports Ministry ki makhada laibak asida sanabagi hiramda ahen bathabakta malem ga chunaba mawongda sanaroi bukhatnabagi pandamda lokalakpa khongthang singi manungda Manipur gi district 13 sports discipline amamam gi oiba Khelo India Center hangdoklagani haina Directorate of Youth Affairs and Sports ki Director T Fulen Maitai na thadorokpa cherol amana khanghalakli FIFA World Boxing ingarang lautorokpa khwaidagi nauba lista India gi nupa football team chamaga sumna manga suba position da lengdana lairi aduga India gi nupi team gi mafam mari hantaraga yankai ga tare suba da laikre hairi amadi India gi Sumit Nagal Ram Kumar Ramnathan amasung Ankita Raina Mighty Hobadagi Friends Open Qualifier da India gi challenge loishin kre Thagachari Nirmala loisilakpada maruoiba pau amuka hana pijari Home Ministry na COVID laksanana bagi section tharang sing jun gi tarik 30 fauba chathanana ba khangalakle pungkun ga mari gi manungda positive case ani pan ga tara humdoi thengna khrei mioi tara ga ni pan laikhidre Private hospital singi layengman affidavit oina pikhalaknana ba high court na khangan khrei Manipur da COVID ki ani suba web ta angang lising ani chahum positive oide hairi Athuba matamda Manipur gi mipum khudingma COVID-19 test tauba hauragani haina Chief Minister na phongdokre Congress na kaidongnungda ahongba publicity taukhide haina MPCC gi maikaidagi phongdorakle Chief Minister gi COVID-19 Relief Funda leptana donate taunarakle Police na faraba Grow Manipur team gi mioi mari jail da thajan khre Naksinaba kinakhibi nupi gi haksang ama MLA yauna poloi khre haidi Pripaki lusingba hum laikidabada awaba phongdongnarakle District Hospital sing da ventilator sing sisinadana thamliba sigi maram sengdokadabani haina PTF sina phongdorakle amadi koide da curfew thamkhre mioi amata yumdagi hendo hankidre pausing asiga loinana hojiki oinadi nungti gi phongliba pause singdagi lokthok jaba maru oiba pausing miyam da pijaba loisinjare tabiriba singbu amuka hana posparani laisomna khurumjare